Khaini talamnaching yonba thingjankhre khaini amadi talamnachingba makalgi umnaba amadi sanaba hidak managi potlamsing Manipur yumpham punamakta yonbada October 19dagi paraga sahi ama athingba thamkhre masigi matang Chief Secretary Dr. Binit Joshi na tha asigi 19da cherol ama thokre Chief Secretary na thokiba notification adugi matung inna hidak managi potlamsing maruina khaini pan masla gutkha amadi atei hidak managi manam nungsiba na umnaba amadi sanaba potlamsing chinabana miyobagi hakchang sonba amadi makal kyagi leina oiraknabagi asoba maram ama oiri amaromda Supreme Court nasu Food Safety and Standard Policy ani 13 gi rule singak na chatnaba masigi akan thabak sing lokotnaba state amadi union territory singi chief secretary amadi health directorate ta khan kibasu laikre state Pengal nasu wapam asi action lobuna linana Food Safety and Standard Act solution taruk amasung Food Safety and Standard gi regulation ani ahum mari gi makhada kariguma hidak munagi polamsing asi sungba amadi yonbada Manipur pham mumda thasegi 19 dagi hauraga sahi ama atingwa thamle hairi Chief Minister Sintoknaba Serol Nadan dasu piramle BJP na lusingu lenga asigi Chief Minister oiriba nongthoma Biren Chief Minister phamdagi lokthoknaba lenga asida yauriba Speaker Minister yauna MLA 13 na Prime Minister Narendra Modi da lamai taruk panba Serol ama pisalamle haiba wathok leiribani wathok asigi marak asida lamai taruk panba Serol dumak Prime Minister Narendra Modi da pisandringai mamangda BJP gi National President oiriba JP Nadan dasu piramle haina national media news channel in the report torokpadagi sarangnaba amuk thokle Chief Minister Sintoknaba Cherol pisalamada yaukiba minister amadi MLA singna mafam asigi matangda pau pangbada ningthina khomningdaba amadi losenduna thambaga loinana national media da phongtokraba pau asi Manipur dasu pauche amadi electronic media kayada phongtoknabadagi paliba lenga asigi maikaidagi luchingba kharana tongani haina santokpa laikhrabani BJP की प्रेसिडेंट अयब सेरोल पिसलमले हाइबसी सोशल मीडिया प्लेटफॉर्म दा वायरल ओरकपदा नेशनल मीडिया चैनल सिंदसु पाव ओइना यावख्रबनी इंडो म्यांमार बॉर्डर फेंसिंग किलोमीटर 100 हेना फेंसिंग खानब थबक पाकटप होख्रे इंडो म्यांमार बॉर्डर की मणिपुर गा ताइनाबा मफम द किलोमीटर 50 सांगबा फेंसिंग तौरे हाइना फोंतोख्रबा मतुंग मखा ताना किलोमीटर 100 हेनबगी फेंसिंग तौनबा थबक पाकटप होख्रे